Side amada onsinduna hiblamanu pado khonjelduda khara ngakpoi khangboi onthorei. Tasingna thajadabani asumna lakani haiba. Mangonda erona su khangalamdi aduna punga ngakre. Tamna sumasado ikoi kuisana tumin mamai ngangsina lepli. Makhud ani duna pairiba ya leba tifin aduda giri su takli. Masaido mok makhud yena khonggatuna ngapada yepsili. George hagolai phamungda famkre aduga bisum suklakna nangdi kedubusida laiba handakti thangna pumbo komsalaga George ka michana ba ngamna banon khalai ngamde second phana michana bada tumina muluk thai nangi se ai chak pizza balai bani ne nupasina tiffin da mugi nga hari tamna do tumina dumag luk thari George so tamna gi mong du yenga Chumde. Chumme. George khara hina daba mata ulai. Ai chaning de thokroso hello. Ma batalak padudadi non khalakadune yenkhalami. Nupa si urak padadi masadu su khara sokcheli. Sordu su chaning tana honba ngamdaba gomuri. Machembal du su khajek nungsi asaba kanoi. Jak chao adu idi hankige. George to mok phadip thakre. Aduga nupi sina harise sukta tabi tabagum thokro saloba upning nusi gan bioi bana nupa sina konjal kitang rasi yauda thokro kaina ga dalak paduda mamito kitang angsile adudi chakcha imthagi banu pasisu fukhawalaga kamthol da mon nga katuna phamkhre asumna so konwang khanam hari ai chakcha ba chadaba nanga mari lein halisi kaigino ai ya pamani sida nangi na thongnati Aigi punsida nang yauksalaki khangano. Tamnasu mapi nauri. Adubu aigi maramnani nang lalam helido. Napiga nauri duna kaiga. Nungshibaidi oramoine. Aina fatanungda thokradi blame se nangonda orani na kiri oramniba. Wahai dada tumin lukthai mamit ngangsilakpadi lepte. Khajik soksilakpa kumsu tawri thamoigi phibamsu. Nupisigi mawong nupasisu yengba lepte. Adubu warobugi haunabi masagi aningu sahari. Aina sidri phokak chin sida chikharoi. Adudi phate. Hataba tawrga sibaduni aina ngai dusi. Aina hingaga lerdi nanguni ngakani. Nang nungsirakani. Aduna sikragi. Aduga nakso khangoboyu. Aina nang nungsi haibase haijinaba natedo. Tumin khangjinduna lerimba tamnagi mitki pisu maka phongge haraklei. Adubu kana phajinabadi honei. Chimbala sikakti hairi. Chakchao hairga mina. Ningai kan manupase konjal khardi tapthari. Adubu ningai di lepte. Nang nai nuksibini haidi jage. Aduna trati jaro. Tamna muksu tumin leki. Kamning ba khangjan bagi masak tudi honglakti. Nupa dusu nupi dugi mai thongna mabu khajik khanba manba mata utpanara. Phangdaba yade nungsi ningai se haibagi mongda lepa leita hina dum henjelei. Adu ngamdradi chakro ai jaroi dada ai gi thamoi se kitadi khangbiu ba ai bu ingna mutadi hingal ba ai bu ol anu kai doge nang wot poina uri sikai gino aina nang nungsiba sibu sukhai yadrabo adu di hailo ai gi thamoi da nang mu nungshino haina thina su seramo aina haibada laudre lamele yam lamele nungsino ai bu nungsibino Idea mo kana nungsimayo tamlano haina thamoi sojo lonchen kri taruklano dadagi nungsini haido ai biba ngamui thamge su ngamoi tawkhine ai di hanjin tawkhine thamoi mana torpuni ngai wakal sina lepo haina hanjin kyara kharbani adubu yadabani yadabaini dadagi ningaina ai bu pothapam khanganda bo hen binu nangkhakla pothapam khangdibase Kuire di pothapam khanglakdaba nangdi ngasi ngarang thaki oramni adubu aidi nang hek thengna kiba mikuptagi pothapam khangkidrabani jakse khasik jaw aduga isan krage dandini ne dandini ba law ai thinge masadu ison kai hari hagulaktuna tamnagi khudang do parga chingi tamna su chalu yadi tumin mapi sinthana khongkom lemna lepli Nungsiba kauba magi nungsiningaina sinthara kanu yadi mitki pido
Nungsiye aisu nangbu nungsiye. Karamnadi mapapchenmi masinduna phongna haizaba uchaba ngamgani. Adu kibani tungi tamba ngamdaba khongchat mahakna karibu purakadawriba sathiba palladubu. Ngamdre phongna nungsibasu nungsiba mahakbu. George do tamnana kapududa amuk onsinuna yengi. Makut thadoklamduna amuk tuminna phamungda famthakre. Nungsiningai tawninglabasu mitki pidu ubada thongna pumbangi tawi. Tawrumba ningai pumbasu limningi. Chamamna hanba tamnagi matawni. Nungsibasu mali. Minungsibasu mali. Ngawchatnaba matawduda. Aina wahai khajak haibagi kapina karige. Aigi maramna sumaina tawrisa kaigino. Khangoina khangdribra. Khangsinadribra. Nungsibaini nang nungsibagi. Yamna kamanoina yamlaina hainingdi. Nungsi haiba wahisibo. Mayamga manadana makun yamlaina phongningi. Tamna handak sukhumdi tumina dumak susut kapai. Aina yam kapalabrani nangbo. Huwaina thaga kharatuna sikrora. Nangna kaptanaba nangbu kaphandanaba. Kahino dadana hairidubo. Chalo warono. Hayeng nungalakpadane. Ai siba paw yoholake. Adudi blackmail kawi. Ai kihenbani. Blackmail nate. Khangba waman bana sikiba pambani. Punchi chupagi mitu shiningba. Aina hinglabadi nangi nakada soidan yelakani. Yetabasu ngamoy. Aduga nangna mi goi kibasu ai mi hatningakani. Aduna isikiba pami. Nang suwadana ai sumai chakloinaba. Dada. Aigi mit ani sida yengaga sengna. Yam sengna. Ai nukshiba ngamni ngamoy. Adu kakhayo mo. Ningai kanba ningai zau nungsiye isu nangbu nungsiye. Aina nungsiba na hakpu karam aina oidaba ngangduna nungside haigani. Chimala khajik yangna oidaba nganglabasu nungside haina. Ngamdi nangi mit ani duda yenglaga nungside haibadi. Asum haibani makosu thokanda. Haise athiba machu mana chusin khraba chebanga makhaktani. Achuba chebanga mapu chamtoke hairiba dada nangauri. Chebangbu isinga karamna thengnan ge haibano. Karam chawba kawi. Chebangdu isingduga thengnabada amuka heda patkiduna lokhatpa yarui. Warongna tamlakwa mapaugi pakhumsi ingna dumakpiri. Achuba chebang lising soisano. Kutsahi balayekpa magi khuttari kashunate. Fazaba machu masangzanduna taibang pumbabu phawan bangambani. Nangi chusin khraba punsigi machududa aigi atopa machu masanganbiyo. Aibu khut thanbiyo. Taibang pumba uchage achuba chebangi fazabado. Tamna handakti khangwa ngamdre warobana thumatlare pena chainingem hakpo. Mabu khangbidabagi michai hanjin mabu nungsi ulappa matawsina hena wahalare. Dada kaigino aibu sumna olisibo. Aidi punsigi yumbalarui. Aibu dadana nungsi harisi kaigino. Aibu nungsi hariba dadana aigi maramda kai khange. Ha aise kanano haiba nang khangabro. Aise Wa makha taba ngamda hige kaplami jorsu tapna hawali. Tamna dagi tiffin do lauraga makha da tapna thami. Aduga tamna bo tapna phamung machi du da famalaga mapi du teithokpire. Kakono se nangna kapase ayeng bengwai kapkono. Tamna mamit ani tuna George te yenglak-lami. Mapi na pumchot kay. Dada, aidi layman ni. Aidi lukhak ni. Lukhak ay po kayo gino. Lai dakat kaya ay na hanjan niraribase. Ay dapat na numayroong gani kanbro. Laisang amugta ka ba pangjaya di ay na ningjariba. Laisang ka ba yaroy taba ise. Kaya kayo ba no? Ay isa se. May na chakli. Imay John na lura pa isinda. Hanjan luplabaso. Muluyat. Mutpanay ito na dumagchakli. Wahido tabada George tamnabo mathanungga jena konsili. Khangi tamnagi phibamdo mahakso. Horapom khangraba warido khangludaba khaktani. Adunabu jena yam jena konsilakpani mahakpo. Horapom khangraba wari pumba khangninglude. Hokraba punsida khawrangludi.
tingkang marakta hiblamlabasu chingkhaningbani magi tampak thakta singlaba thamoigi nungsi thaurina adubu mase pumba tamnana khangde ude masini hena jakhanbani George ki thamoidudi Heidi mayul khajik chongkhalakpada adum thadatkri anobu mayusu chongaktanaba thik pirami sidabu hanjana ising sai biraga mayul chongaknaba honai ri se kaigino dada to Heidi mamal yaudri bini ngasigi samasigi mino khangniba mamal yaudri bini Maisa marakta hinglib aini Haigi isase mahu khallaba tingkhangna loina thindat piduna China khanglibani Aina ngasi hiblibase tingkhang dane Aina chalisisu tingkhanggi lambine dada tingkhang dane laga chalini China mayamsida ai karamni hinglangani nangna khangde Haidi pangda piyoibaki Sai tom da sibangam da hinglibani Dadagi nungsi ai bawa hisina ai bo no bo maisa ma hapiduna hingan biranu ba ai wa man kre makhata na maisa khang bangamdre ai ke thangna ma yeng tarakle Jorsu masa khangjada mamitagi mapi sintharakle kaple haibasi masana khangjade phaure nungsibi mahaki yamna nungsiba China do thamoi phauna ngasiri Nungsibasu mayeng hingalai matawna magi matawna Nungsibi mahakna magi punsidugi wari harakpa tamlakpa mikupsidana heli mabu khangno nungsibasu hena dum chena tamnabu konsinduna hari aina nang nungsibadi nang hakjang do nati kana amana nungsibadi hakjang degi hawrakrabasu aide nangi thamoida nungsibadi thamoigini hakjang de pambani aina bu gawba gamoi Nang yaudana su hingba ngamoi Thamna ai bu intoklamganu Nang ai bu intoklam biyarwi Sumaina Chena konsinduna aina thamgani Tamna su tamlai yamna thamoi sokna ningai handaba nupasigi khangba ngamdana ningai sida Adudi hikidau haibna Hidi isagi mamal mangkrabini Isagi kai khumna babu Isagi ayaba yaudana su Ayondagi Ikai ki wang malana pumnamak thadokduna asengma mapawdo nupi machaduna yamna jakna George tamli hairabu wai khuding sina George hena chena konsuli komthorakti makhutto tamna sunga sidi phumduna lariba khudimak amata khakta lirage khalabra dada aidi migi nongna famni aibu nusibi kanu dada bu nusiyo haiduna tingai storakano aibu naitom hingalu Heidi naitom hingu haina mayamna intoklabini haukiba thawdoktuna aibu nungai pakhangda adum hingalle ai wai Nubiduna tamlai hairi nangaidi nangnaba yaroi nangaigi punsi maridi semgatpa yaroi adubu nupaduna de hairi khudimak ngamgani nangna talepiyu aidi nang yauda hingba ngamloi nangna pumnamakni Kari matau kau bage kari ningai ni haisige asukanba asukngangna bawaba Tamnana aibu nuksibiduna aibu wan biranu ai khangba wariba ai nangba hek nuksiruba mikupta nang soidana anoba China ma pirakani Nupiduna na thainingba onsana ningba ba manba wai harakpada nungsi ire kwana ngaizari bamhakti pakhatlari Nathaiduna chenkigadra haibagi akibadusu poklari aduna hairakli nupaduna chatkino ngamgani pumnamak ngamgani haina aiga loinan hingani nang naitum hingba yarui kaigi naitum hingdoino ai kem pamde nang pam nang na taigi damakta lepiyo ai pumnamak mayuknagi nang na pianaba ai kidoge ha khumo hayo ai kidoge ai loina tauge nangi damaktadi aina tawba ngamloidaba leite Nupidusu wai khudingi hena thamoi chakpa hengalai asuk thengna lakpagi chakpani matam henkhra kan lakpagi adu khoirangna chakpani tofung khangdre thengman khre dadana hegi punsida lakpa thengman khre
ꯀꯩꯒꯤ ꯃꯇꯝꯗꯨꯗ ꯅꯪ ꯂꯩꯔꯝꯗꯕꯗꯣ ꯃꯇꯝꯗꯨꯗ ꯅꯪꯅ ꯂꯩꯔꯝꯂꯗꯤ ꯑꯩꯒꯤ ꯐꯤꯖꯤꯁꯦ ꯀꯅꯥꯅꯁꯨ ꯁꯣꯛꯄ ꯉꯝꯂꯝꯗꯕꯁꯨ ꯌꯥꯏ ꯑꯁꯨꯛ ꯊꯥꯖꯕ꯭ꯔꯥ ꯂꯝꯂꯥꯟꯕ ꯃꯍꯥꯛꯅ ꯋꯥꯍꯩꯁꯤꯅ ꯇꯥꯛꯂꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯊꯥꯖꯩ ꯍꯥꯏꯕ ꯂꯝꯂꯥꯟꯕ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯕꯗꯨꯁꯨ ꯅꯨꯄꯤ ꯃꯍꯥꯛꯅ ꯈꯪꯏ ꯍꯥꯏꯕꯁꯤꯃꯗꯤ ꯇꯥꯈ꯭ꯔꯦ ꯋꯥꯍꯩꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯅ ꯍꯦꯛ ꯆꯤꯡꯈꯠꯇꯨꯅ ꯀꯞꯂꯤꯕꯤ ꯇꯝꯅꯥꯕꯨ ꯃꯊꯥꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯨꯠ ꯑꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯄꯤꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯛꯑꯝꯃꯤ ꯄꯤꯔꯥꯡ ꯇꯩꯊꯣꯛꯂꯤꯕ ꯃꯍꯥꯛꯁꯨ ꯄꯤꯔꯥꯡꯂꯛꯇ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯀꯥꯎꯔꯦ ꯇꯝꯅꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯅꯨꯡꯁꯤꯕꯕꯨ ꯍꯛꯆꯥꯡꯒꯤꯔꯣ ꯊꯃꯣꯏꯒꯤꯅꯤ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯑꯗꯨꯒꯤ ꯃꯄꯨ ꯑꯩ ꯑꯣꯏꯒꯦ ꯑꯩꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗꯨꯒꯤ ꯃꯄꯨ ꯍꯜꯂꯣ ꯀꯩꯁꯨ ꯂꯩꯇꯕ ꯅꯪꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤꯗꯨꯅ ꯃꯔꯝ ꯑꯣꯏꯍꯜꯂꯒ ꯅꯪꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯗꯤ ꯌꯥꯔꯣꯏ ꯃꯃꯥꯡ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ ꯈꯪꯅꯤꯡꯂꯨꯗꯦ ꯋꯥꯔꯤ ꯂꯩꯇꯕ ꯄꯨꯟꯁꯤꯕꯨ ꯂꯩꯔꯝꯒꯗ꯭ꯔꯣ ꯑꯩ ꯀꯩꯝꯇ ꯈꯪꯅꯤꯡꯗꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯇꯝꯅꯥꯗꯤ ꯖꯣꯔꯖꯀꯤ ꯃꯇꯧꯕꯨ ꯎꯔꯒ ꯍꯦꯟꯅ ꯀꯞꯂꯝꯃꯤ ꯀꯞꯄ ꯌꯥꯕ ꯀꯞꯂꯦ ꯊꯦꯝꯕ ꯇꯥꯕꯤꯗ꯭ꯔꯤ ꯃꯀꯣꯜ ꯊꯣꯛꯅ ꯍꯤꯛ ꯆꯤꯡꯈꯠꯇꯨꯅ ꯀꯞꯄꯒ ꯂꯩꯈ꯭ꯔꯦ ꯃꯥꯁꯨ ꯊꯤꯡꯕ ꯉꯝꯗ ꯀꯞꯂꯦ ꯇꯝꯅꯥꯒꯤ ꯃꯇꯧꯗꯨꯗ ꯇꯝꯅꯥꯒꯤ ꯃꯃꯥꯏꯗ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯅꯤꯗꯨꯗ ꯇꯝꯅꯥꯁꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯥꯏꯔꯒ ꯀꯞꯆꯩ ꯖꯣꯔꯖꯁꯨ ꯇꯨꯃꯤꯟꯅ ꯇꯝꯅꯥꯒꯤ ꯃꯃꯥꯏ ꯅꯛꯁꯤꯜꯂꯛꯏ ꯁꯤꯟꯊꯔꯛꯂꯤꯕ ꯇꯝꯅꯥꯒꯤ ꯃꯄꯤꯗꯨꯕꯨ ꯃꯥꯒꯤ ꯆꯤꯝꯕꯥꯜꯗꯨꯅ ꯊꯦꯡꯉꯝꯃꯤ ꯊꯦꯝꯕꯤꯔꯤ ꯇꯨꯃꯤꯟ ꯂꯩꯔꯣ ꯍꯥꯏꯅ ꯀꯞꯄ ꯂꯦꯞꯇꯕꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ ꯇꯨꯃꯤꯟ ꯄꯨꯡꯆꯤꯛ ꯆꯤꯛꯂꯔꯦ ꯀꯥꯗꯣ ꯂꯤꯔꯤ ꯍꯨꯝꯂꯛꯄ ꯃꯥꯂꯪ ꯑꯆꯤꯛꯄꯗꯣ ꯃꯄꯨꯡ ꯐꯥꯅ ꯆꯤꯈꯠꯂꯒꯦ ꯈꯜꯂꯕ꯭ꯔꯥ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯎꯏꯁꯤꯟꯈꯤ ꯇꯝꯅꯥꯁꯨ ꯃꯃꯤꯠ ꯆꯤꯖꯦꯟ ꯇꯝꯅꯥꯒꯤ ꯃꯥꯏꯊꯣꯡꯗꯒꯤ ꯊꯣꯛꯂꯛꯏ ꯂꯦꯝꯍꯧꯕ ꯃꯤꯠꯀꯤ ꯄꯤꯗꯨꯁꯨ ꯑꯃꯨꯛ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯥꯝꯃꯨꯖꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯅ ꯇꯩꯊꯣꯛꯄꯤꯔꯛꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯊꯕ ꯌꯥꯔꯣꯏ ꯄꯤ ꯁꯤꯟꯊꯔꯕꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩꯕꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯈꯛ ꯑꯣꯏꯌꯨ ꯀꯗꯥꯏ ꯑꯩꯒꯤ ꯆꯥꯛꯇꯣ ꯑꯩ ꯆꯥꯔꯒꯦ ꯇꯥꯅꯥꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯑꯒ ꯇꯤꯐꯤꯟꯗꯨ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯄ꯭ꯂꯦꯠ ꯂꯧꯔꯨꯒꯦ ꯌꯥꯔꯦꯅꯦ ꯇꯤꯐꯤꯟꯗꯨꯗ ꯑꯗꯨꯝ ꯆꯥꯒꯦ ꯂꯧꯔꯅꯨ ꯏꯁꯤꯡ ꯂꯧꯔꯨꯒꯦ ꯖꯣꯔꯖꯁꯨ ꯃꯣꯟ ꯃꯌꯥꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜꯗꯣ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯄꯥꯏꯈꯠꯂꯒ ꯇꯝꯅꯥꯗ ꯎꯠꯂꯛꯏ ꯁꯤ ꯂꯩꯔꯗꯣ ꯌꯥꯔꯦ ꯁꯤꯅ ꯌꯥꯔꯦ ꯇꯝꯅꯥꯅ ꯖꯣꯔꯖꯇꯒꯤ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯂꯧꯔꯒ ꯇꯤꯐꯤꯟ ꯑꯍꯥꯡꯕ ꯀꯥ ꯑꯃꯗ ꯈꯔ ꯌꯥꯝꯅ ꯍꯩꯔꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯍꯜꯂꯤ ꯆꯥꯛ ꯍꯥꯞꯄꯛꯄ ꯇꯤꯐꯤꯟꯒꯤ ꯃꯆꯥꯗꯨꯗ ꯍꯪꯒꯥꯝ ꯊꯣꯡꯕꯗꯣ ꯈꯖꯤꯛ ꯃꯄꯪ ꯌꯥꯎꯔꯒ ꯍꯥꯞꯊꯩ ꯌꯦꯔꯨꯝ ꯍꯥꯞꯄꯛꯄ ꯇꯤꯐꯤꯟꯒꯗꯣ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯖꯣꯔꯖꯀꯤ ꯃꯅꯥꯛꯇ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯊꯔꯛꯏ ꯁꯦ ꯆꯥꯔꯣ ꯏꯂꯣ ꯑꯩ ꯈꯨꯠꯁꯦ ꯌꯥꯝ ꯅꯤꯛꯑꯦꯕ ꯈꯔꯗꯤ ꯏꯀꯥꯏ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯔꯛꯂꯝꯃꯤ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯆꯥꯛ ꯀꯩꯂꯝꯃꯤ ꯌꯦꯔꯨꯝ ꯍꯥꯞꯄ ꯇꯤꯐꯤꯟꯒꯗꯣ ꯅꯥꯀꯟꯗ ꯊꯝꯃꯒ ꯖꯣꯔꯖꯁꯨ ꯍꯪꯒꯥꯝ ꯊꯣꯡꯕꯗꯣ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯝꯃꯤ ꯇꯝꯅꯥꯗ ꯌꯦꯡꯅ ꯅꯣꯡꯃꯤꯁꯨ ꯇꯧꯏ ꯌꯦꯔꯨꯝ ꯍꯥꯞꯄꯛꯀꯦ ꯌꯥꯔꯦ ꯆꯥꯅꯤꯡꯗꯦ ꯌꯣꯠꯄ ꯌꯥꯕ꯭ꯔꯣ ꯉꯥꯔꯤ ꯐꯥꯎ ꯊꯥꯛꯇꯝꯅꯤ ꯗꯗꯥꯅ ꯆꯥꯕ ꯍꯩꯅꯔꯣꯏꯅ ꯌꯦꯔꯨꯝꯁꯦ ꯆꯦꯜꯂꯒ ꯂꯩꯔꯨꯏꯅꯤ ꯅꯪꯅ ꯋꯥꯅ ꯆꯦꯜꯂꯒ ꯂꯩꯔꯨꯔꯝꯅꯤꯅ ꯆꯥꯔꯒꯦ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯕ ꯃꯔꯛꯇꯨꯗ ꯈꯤꯇꯪ ꯏꯪꯅ ꯅꯣꯛꯂꯛꯏ ꯇꯝꯅꯥꯒꯤ ꯃꯤꯅꯣꯛ ꯎꯕꯗ ꯂꯩꯇꯥꯔꯦ ꯈꯔ ꯂꯩꯇꯥꯔꯦ ꯄꯥꯈꯠ ꯆꯥꯎꯕ ꯊꯃꯣꯏꯗꯣ ꯂꯩꯇꯥꯐꯝ ꯈꯪꯂꯛꯇ꯭ꯔꯕ ꯊꯃꯣꯏꯗꯣ ꯅꯪꯅ ꯊꯣꯡꯉꯤꯔꯣ ꯊꯣꯡꯉꯤꯅꯤ ꯑꯩꯅ ꯌꯥꯝ ꯑꯣꯏꯅꯝꯃꯦ ꯈꯜꯂꯤꯅꯤ ꯇꯝꯅꯥꯁꯨ ꯏꯀꯥꯏꯗꯨꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯅꯍꯥꯟꯈꯩ ꯂꯥꯝꯃꯒ ꯆꯥꯛ ꯁꯨꯛꯆꯥ ꯆꯥꯗꯕꯒꯤ ꯍꯥꯎꯔꯤ ꯑꯣꯏꯔꯝꯅꯤ ꯑꯩꯅ ꯑꯆꯝꯕꯁꯤꯁꯨ ꯄꯤꯖꯅꯤꯡꯕ ꯆꯈꯥꯎ ꯍꯥꯡꯀꯩ ꯍꯥꯡꯒꯜꯂꯨꯔꯒ ꯊꯥꯎꯃꯨꯛ ꯆꯥꯁꯤꯜꯂꯗꯤ ꯐꯔꯣꯏꯅ ꯂꯥꯛꯄꯤꯕꯩ ꯊꯦꯡꯛꯁ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯗ꯭ꯔꯅ ꯀꯌꯥꯝ ꯄꯥꯈꯠꯂꯦ ꯌꯥꯔꯦꯁꯦ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯋꯥ ꯉꯥꯡꯒꯅꯨ ꯑꯃꯨꯛ ꯍꯥꯛꯈꯤꯅꯤ ꯑꯁꯨꯝꯅ ꯆꯥꯛꯇꯣ ꯇꯝꯅꯥꯅ ꯄꯤꯖꯕꯤꯔꯤ ꯑꯗꯨꯒ ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯃꯥꯅ ꯐꯦꯡꯅꯕ ꯃꯈꯥꯗ ꯄꯨꯊꯔꯛꯏ ꯖꯣꯔꯖꯁꯨ ꯇꯝꯅꯥꯒꯤ ꯃꯇꯨꯡ ꯇꯞꯂꯤ ꯀꯨꯝꯊꯔꯛꯏ ꯆꯥꯛꯈꯨꯝꯗ ꯇꯝꯅꯥꯅ ꯀꯣꯟꯁꯤꯡꯗꯣ ꯐꯦꯡꯂꯤꯉꯩꯗꯨꯗ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯃꯈꯨꯟ ꯀꯥꯔꯟ ꯆꯠꯇꯨꯅ ꯁꯧꯔꯒ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ ꯇꯤꯐꯤꯟꯗꯣ ꯐꯖꯅ ꯄꯥꯟꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯖꯣꯔꯖꯅ ꯇꯥꯋꯦꯜ ꯌꯥꯜꯂꯤꯗꯨꯗꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯇꯥꯋꯦꯜꯗꯨ ꯂꯧꯊꯔꯛꯏ ꯑꯗꯨꯒ ꯇꯝꯅꯥꯒꯤ ꯃꯈꯨꯠꯇꯣ ꯑꯃꯨꯛ ꯇꯩꯊꯣꯛꯄꯤ ꯌꯥꯔꯅꯤ ꯑꯩ ꯇꯩꯊꯣꯛꯆꯒꯦ ꯈꯨꯠꯁꯤꯐꯥꯎꯗꯤ ꯇꯩꯊꯣꯛꯄꯤꯒꯦꯗꯅ ꯀꯣꯟ ꯐꯦꯡꯕ ꯌꯥꯎꯕꯤꯗ꯭ꯔꯁꯨ ꯑꯗꯣ
Chara helanuko. Helaroi. Ado nangna ilaning bakanti henge. Why did the George yingduna? Nasagi ningaida mi wahangano. Baba imana nungai kiroi. Ningayam kalenang. Pagi dong ni. Ado horen chak jaroige. Breakfast kasi mamo. Kari si mamo kya? George su kudomina kazai da onsinana tengli. Give me a kiss. Lagnarak putu da chayri. Taning de. Lagnabanida sum noksena. Nang lakpase wakal yang wai. Hankranudana. Yes, yare. Ay chalagi. Yumdasu miyam tale hudi. Tamna. Nang se koidoy na lersiba. Yam tali kiba mayawri. Yam henjalakanu ko. Henjan manate. Nang nanam na laybase ay pupada pakali. Makutay to pulurga amuk anido chakumgi dining table ki chair da phamlami. Kaya ay gumba nanguna ngaujaba kana amaga mukhena khrabani haidana. Asibu wani na ay mapanga am thoksade atopa mi thengnabagi chance ka leite. Mapan thoktaba nangse ay na thengni sidi. Yare ba ado ay kinom haige. Hayo. Hayeng ikhui ni gi mari se dada hoy gi family na accept to bi gani habadi ai thazade. George na thazaba pirei. Madudi nangi na thongna tre. Nangi na thongna ai nungshiba. Ai gi thongna nangi damakta lepa. Amadi family gi problem khuding solve tawani. Kudimak mayok na bana ai gi thaw. Nangna ai gi thongna. Adubu dada ai gi di wathok yamna chawna thokre. Ai gi mum ai gi lekai ai gi mai papa lakpada ai se kanano khanglakani. Matam do yor kani khanbada ai gi ba phawi. Dada nai gi damakta phongna lebre baso. Ai gi di ngamba yambani na ai khakna dada gi thongna oi badi ngamlakta basu yai. George na yam singna chena tamna gi makut ani do magi makuna paisali. Ai mayok nagi. Nang okta bidi nate dana. Badanam lising laksano. Nangalamina dawa aina nangi thamoy khangi. Ay khangi. Ujigi matamgi machatsida nangay gitung inba kigani. Maramdi nupi kya nupa do na magi damakta mayok nagi haiduna thazaba pibiraga luhunga matung pukche luhung lakpasi yam tawi. Ay di adugumba migi monga loba ahen bapa masoy di. Adubo dada. Yare. Ishuna tabada khanjangano. Aina nangi damakta lepani haidi lepadongni punsigi oina. Tamna sumai thongdo makalam thorei. Hingna magi punsida lakpa mangonda mana khanba wakhaldo khangale. Ai ga yam nganna thengnaramadi nungaini. Hojik thengnanaba nganna thengnadrini. Ai di nganna thengnaningi yamna nganna. Hojik so thengba chingde kaino thengdri. Ado ai hengla ki noida lakta bayam kuiri. Nasado hanamta kanna bhona kisi yam sole yengba yadri. Nangurabani na phare khangde di heng lakani lakano tuina lapu sabhajade heng mina thinangangnani sidai di tuina changa ano khara lapna loina si aduga nasadu so yam sole kaiba haidi tuina lakpada changa ano haiba hoi adudi nangai ga khak tuina unaba daba yabra kumakti yabro mi hoi. Yam wana, yam likna, sidai di unaradawa. Hoida, inakta thamakanda pen hegeng bahiduni. Ado, ai supen pen daw mandi. Hojiksu nangmu yenglise. Awukpa apen bahida leite. Phong na yengbagi hak phangdabana huran yengbagira. Fajabasu ahing khudingi adum hengalami. Phong na yengba ngamde di hai, aduga ikaibadi sukhang khangde. Adudi Pairiba khutasu chena mo paisili khutse ngak paisagi hinadabro hinadrasu ngaktang paisagi ko aina nangi khut parise eron hoigi chakhum paklang sida ulini yabiroi haidana engone am lakna baman khibani hojikti yare yabirena utki bamoida ado yam thajarengo nangna aigi nakta sumaina ga lakpini se kaigumba nangma lakbiramdredana Aidi mathak adum ka khideba